ngasi Imphal Talkative mayamgi mafamda puduna lakliba wari asi crime story ni. Wari asi Rani Bhabi haina mingtholi. Wari asi loiba phau tabiu channel asigi anauba mahau ama puduna lakchari. Jawalpur hairiba sahar aduda imung amada gas pokhairatuna imung adu maina pungchak chaklammi. Imung aduda nauna yum palakpa Rani maina tumna chaklaba laukhatpa yadraba mahaki nupa adu munna yengduna lau khongduna kaplammi. Maina chakliba mahaki nupa adugi manakta tumna chakhaudraba Rani haina tetu yekpa mahaki nupa adugi khut adu tongana sutarammi. Khanghaudana fire service police na chingba siren khongduna mafam aduda mathang yausilai. Gas pokhaibada laikidribasi mahaki nupa adu khaktani. Yumgi machi amada Rani famduna pangkapta kapi. Investigation taugadoriba officer adunadi case adu paiba haudringaidagi Rani gi saktam adu ubada chingnaba hawi. Rani mahaki nupa adu soidana halamgani khalami. Mathangi numita police station da case adubu paiba police officer aduna Rani bu police station da kaurami. Case adugi matangda police officer aduna Rani da siriba nangi nupa asiga nanga kari mari thoknai karamna nabani luhongkhibano haibana chingba hangba haurami. Rani sor chaning tana honduna luhongdringai gi wari liba haurakle. Rishi Jawalpurda electric engineer ama oiduna mahaki mama amadi mahaki mapaga apikpa imung amada lai. Mamaga mapaga na Rishi damak luhongnaba nupi kaya ama thirami. Mamaga mapaga na silliba nupi singado Rishi na ipam pamnamde. Kona thangda Delhi gi city amadagi nupi ama khaki engagement laki. Rishi chahi matang aduga bit kaya yaudana mama mapa puduna Delhi city aduda nupi adubu unaba chali. Nupi adugi yum yaure living room aduda Rishi mama mapa amadi nupi adugi mama mapaga wari saba horami. Nupi adugi mingna Rani kawi. Engagement tauba lakliba Rishi gi imung manungbu pithaknaba Rani na sa puthorakle. Rani na sa mathang pirakle. Nganglap tauba sari aduga laibakta angangba bindi koidanara maithung aduna momo noklaga sa pirakpada Rishi mit kuptaba makhai yengjai. Rishi Rani da pungao ngauba haibado oire. Unaruraba tung Rishi amadi Rani luhongdringai nuksinaba haure telaba matam aduda. Pakhang sangna oirakpasida asumna kana amatada nungsiraktri. Rishi gi oi thangba khudangda Rani haina tetuna mingthai. Tha amagi matungda Rishi amadi Rani luhongki. Luhongba nongmanini khakta ngairiba Rani. Rishi ga wakhal mot chanaraktaba haure. Rani matam asigi jukki nupini. Yahau thengna hawatpa tumlingaida cha coffee mahaki nupanaga lolaga pusilakpa pamba nupini. Sakhumdaga changningdabi right manare matagum. Tasengbadi right asida makhal ani dilai. Status haiba amaga role haiba amaga. Status manabuduna role di manade. Asida right manare haina juk sigi nupi singsina launari. Imung aduda lairiba mama mapa amadi Rishi mot amata chanadi. Adubu Rishi kana honajai nupi adugi apamba pumba. Imung aduda lairiba mi singa chanarakrabada Rani Rishi engagement tauraga love marriage tauraktabagi haunabi Rishi bu Rani na miraiba haurakle. Tasengbadi Rani naga pamliba nupasidi muscular oiba haibadi masa mabuk yamna faba matam asigi fijet laitenga gari na chingba wakhal adubusu matam asida tinba adugumba nupani. Fana yamna chanadrabasu mahaki nupani khallagi laiminai haina Rani na investigation tauriba police officer aduda hairamni. Police officer aduna Rani na liramiba hairamiba wafam adu diary amada isilhawi. Rani wahang pakhum loiduna chatnanaba yathang pirami. Rani chaukri adudagi haugatuna hek chatke taurakpada police officer aduna Rani numit kharani di police station asida statement lawba lakpa tari. Nahaki semjin sajinba wasing adu ai khangi. Nangna nangi nupabu hatlamgani ai achumba soidana puthokani hairakli. Rani mapi ira senduna police officer aduda munna yenglaga chatkre.
ꯃꯊꯪꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯅꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯔꯤꯁꯤꯒ ꯇꯤꯟꯅꯔꯝꯕ ꯃꯔꯤ ꯂꯩꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯀꯌꯥ ꯃꯊꯪ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯀꯧꯈꯠꯇꯨꯅ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯕ ꯍꯧꯏ꯫ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯔꯤꯁꯤꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯑꯈꯪꯕ ꯋꯥꯔꯤꯁꯤꯡ ꯂꯤꯕ ꯍꯧꯔꯛꯂꯤ꯫ ꯔꯤꯁꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ, ꯅꯨꯡꯉꯥꯏꯇꯕ, ꯆꯩꯊꯦꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯑꯋꯥꯕꯕꯨ ꯌꯦꯡꯒꯗ꯭ꯔꯥ? ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕꯕꯨ ꯌꯦꯡꯒꯗ꯭ꯔꯥ? ꯔꯤꯁꯤꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯗꯨꯒꯗꯤ ꯅꯨꯃꯤꯗꯥꯡ ꯑꯌꯥꯝꯕꯗ ꯌꯨꯝꯊꯛꯇ ꯌꯨ ꯊꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯔꯤꯁꯤꯒ ꯔꯥꯅꯤꯒ ꯂꯨꯍꯣꯡꯂꯛꯄ ꯊꯥ ꯑꯅꯤꯃꯨꯛꯇ ꯉꯥꯏꯔꯤꯉꯩ ꯃꯨꯝꯕꯥꯏ ꯁꯤꯇꯤꯗꯒꯤꯅꯤ ꯍꯥꯏꯕ ꯔꯤꯁꯤꯒ ꯌꯨꯝꯊꯪꯅꯕ ꯑꯪꯀꯜ ꯑꯃꯒꯤ ꯃꯆꯥ ꯑꯀꯥꯁ ꯂꯥꯛꯂꯝꯃꯤ꯫ ꯑꯀꯥꯁ ꯃꯁꯥ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ, ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯤꯅ ꯄꯥꯝꯕ ꯁꯛ ꯑꯣꯏ, ꯃꯇꯝ ꯑꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯕ ꯅꯨꯄꯥꯅꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗ ꯔꯥꯅꯤ ꯌꯨꯝꯒꯤ ꯃꯊꯛꯇ ꯆꯧꯀ꯭ꯔꯤ ꯑꯃ ꯐꯝꯗꯨꯅ ꯗꯤꯅꯦꯁ ꯄꯟꯗꯤꯠꯀꯤ ꯅꯣꯚꯦꯜ ꯑꯃ ꯄꯥꯔꯤꯉꯩ ꯑꯀꯥꯁꯅ ꯎꯈꯤꯕꯅꯤ꯫ ꯔꯥꯅꯤ ꯌꯨꯝꯊꯪꯅꯕ ꯔꯤꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯔꯥꯅꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯑꯗꯨ ꯎꯕꯗ ꯑꯀꯥꯁ ꯉꯥꯎꯔꯝꯈꯤ꯫ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ, ꯊꯕꯛꯇꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯖꯗ꯭ꯔꯕꯁꯨ ꯔꯥꯅꯤ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤ ꯅꯣꯚꯦꯜ ꯄꯥꯕꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯕꯤꯅꯤ꯫ ꯔꯤꯁꯤ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯇꯒꯤ ꯊꯕꯛ ꯆꯠꯆꯩ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯕꯛ ꯆꯠꯈꯤꯕ, ꯍꯜꯂꯛꯄꯒ ꯋꯥꯔꯝꯒꯅꯤ, ꯆꯥ ꯄꯤꯊꯛꯄꯤꯕ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ, ꯋꯥ ꯑꯃꯠꯇ ꯌꯥꯎꯗꯦ ꯔꯥꯅꯤ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯗꯤꯅꯦꯁ ꯄꯟꯗꯤꯠꯅ ꯏꯕ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤ ꯅꯣꯚꯦꯜ ꯄꯥꯕ ꯑꯁꯤꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯌꯨꯝꯊꯛꯇ ꯋꯥꯔꯤ ꯄꯥꯗꯨꯅ ꯂꯩꯔꯝꯕ ꯔꯥꯅꯤ ꯑꯀꯥꯁꯀ ꯁꯛ ꯈꯪꯅꯔꯛꯄ ꯃꯍꯥꯛꯅꯁꯨ ꯑꯀꯥꯁꯄꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯇꯅꯧ ꯇꯅꯧꯔꯕ ꯂꯩꯁꯥꯕꯤꯒꯨꯝ ꯑꯃꯨꯛꯃꯨꯛ ꯋꯥꯈꯜ ꯍꯣꯡꯒꯦ ꯇꯧꯔꯛꯂꯤ꯫ ꯆꯥꯛ ꯊꯣꯡꯒꯅꯤ ꯈꯪꯂꯝꯗꯕ, ꯆꯥ ꯂꯣꯟꯒꯅꯤ ꯈꯪꯂꯝꯗꯕ ꯔꯥꯅꯤ ꯑꯀꯥꯁꯀꯤ ꯊꯃꯣꯏ ꯍꯨꯅꯅꯕ ꯆꯥ ꯂꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯔꯤꯁꯤ ꯊꯕꯛ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯔꯥꯅꯤ ꯆꯥ ꯂꯣꯟꯗꯨꯅ ꯄꯤꯁꯜꯂꯛꯏ꯫ ꯔꯤꯁꯤ ꯏꯉꯛ ꯉꯛꯏ, ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯑꯣꯟꯕ ꯈꯔ ꯂꯥꯛꯄꯗꯨꯗ ꯔꯤꯁꯤꯅꯗꯤ ꯈꯪꯂꯝꯂꯣꯏ ꯔꯥꯅꯤꯅ ꯂꯣꯜꯂꯤꯕ ꯆꯥ ꯑꯗꯨ ꯑꯀꯥꯁꯄꯨ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯅꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯌꯨꯝꯒꯤ ꯃꯊꯛꯇ ꯀꯥꯗꯨꯅ ꯐꯖꯔꯕ ꯀꯞ ꯑꯃꯗ ꯍꯥꯞꯇꯨꯅ ꯔꯥꯅꯤ ꯆꯥ ꯑꯗꯨ ꯄꯨꯈꯠꯂꯤ꯫ ꯑꯀꯥꯁꯁꯨ ꯌꯨꯝꯐꯛ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯔꯥꯅꯤꯅ ꯑꯀꯥꯁꯄꯨ ꯀꯧꯗꯨꯅ ꯆꯥ ꯑꯗꯨ ꯄꯤꯁꯜꯂꯤ꯫ ꯑꯀꯥꯁ ꯆꯥ ꯑꯗꯨ ꯊꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯚꯥꯕꯤ ꯔꯥꯅꯤ ꯆꯥ ꯂꯣꯟꯕ ꯌꯥꯝꯅ ꯍꯩ꯫ ꯃꯁꯤꯒꯤ ꯆꯥꯒꯤ ꯃꯍꯥꯎ ꯑꯁꯤ ꯑꯃꯨꯛ ꯐꯥꯎꯕ ꯊꯛꯇ꯭ꯔꯤ"꯫ ꯔꯥꯅꯤꯁꯨ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯍꯥꯊꯨ ꯂꯣꯟꯕꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯂꯣꯟꯗ꯭ꯔꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯔꯥꯅꯤ ꯑꯀꯥꯁ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯄꯥꯝꯕ ꯄꯥꯝꯗꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯩ꯫ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯌꯨꯝꯒꯤ ꯃꯊꯛ ꯑꯗꯨꯗ ꯁꯥꯟꯅꯩ꯫ ꯔꯤꯁꯤ ꯁꯨꯇꯤ ꯊꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯀꯥꯁ, ꯔꯤꯁꯤ, ꯔꯥꯅꯤꯅꯆꯤꯡꯕ ꯀꯣꯏꯕ ꯆꯠꯂꯤ ꯃꯐꯝ ꯑꯃꯗ꯫ ꯐꯖꯔꯕ ꯃꯐꯝꯅꯤ, ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠ ꯑꯣꯏꯕꯗ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯏ꯫ ꯅꯥꯀꯜꯗ ꯄꯥꯛꯂꯕ ꯇꯨꯔꯦꯜ꯫ ꯄꯤꯛꯅꯤꯛ ꯄꯥꯔꯇꯤ ꯑꯗꯨ ꯂꯣꯏꯕꯒ ꯄꯥꯛꯂꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯈꯣꯏ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯀꯜꯂꯕ ꯏꯊꯠ ꯑꯗꯨꯅ ꯍꯤ ꯑꯗꯨꯗ ꯌꯩꯁꯤꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯔꯥꯅꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯇꯥꯔꯝꯃꯤ꯫ ꯑꯀꯥꯁ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯔꯥꯅꯤꯕꯨ ꯀꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯔꯥꯅꯤ ꯑꯃꯗꯤ ꯑꯀꯥꯁ ꯅꯛꯁꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯥꯛ ꯊꯣꯡꯕ ꯇꯟꯈ꯭ꯔꯕ ꯔꯥꯅꯤ ꯑꯀꯥꯁꯅ ꯄꯥꯝꯖꯕ ꯑꯦꯟꯁꯥꯡ ꯍꯥꯃꯦꯡ ꯊꯣꯡꯅꯅꯕ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯔꯤꯁꯤ ꯑꯉꯛꯄ, ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯔꯤꯁꯤꯅ ꯈꯟꯖꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯍꯣꯡꯂꯦ ꯈꯜꯂꯝꯃꯤ꯫ ꯔꯤꯁꯤꯒ ꯂꯣꯏꯅꯅ ꯔꯥꯅꯤ ꯍꯥꯃꯦꯡ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯂꯝꯃꯤ꯫ ꯔꯤꯁꯤ ꯆꯥꯛ ꯄꯤꯖꯗꯨꯅ ꯑꯣꯐꯤꯁꯇ ꯆꯠꯍꯟꯈ꯭ꯔꯕ ꯇꯨꯡ ꯔꯥꯅꯤꯅ ꯍꯥꯃꯦꯡ ꯊꯣꯡꯕ ꯑꯗꯨ ꯑꯀꯥꯁꯀꯤ ꯀꯥꯗ ꯊꯤꯟꯕ ꯆꯠꯂꯝꯃꯤ꯫ ꯔꯥꯅꯤ ꯑꯃꯗꯤ ꯑꯀꯥꯁ ꯂꯩꯐꯗ꯭ꯔꯕ ꯑꯔꯣꯟꯕ ꯃꯔꯤ ꯑꯃ ꯂꯩꯔꯝꯈꯤ꯫ ꯔꯥꯅꯤ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯐꯥꯎ ꯉꯝꯂꯝꯗꯦ꯫ ꯔꯤꯁꯤ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯔꯥꯅꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯔꯥꯅꯤ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯤꯁꯤꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯛ ꯍꯨꯛꯄ ꯍꯧꯔꯛꯂꯦ꯫ ꯎꯪꯗꯨꯅ ꯂꯩꯔꯝꯕ ꯔꯥꯅꯤ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯏ꯫ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯆꯥꯛ ꯍꯨꯛꯄ ꯉꯝꯂꯛꯇ꯭ꯔꯦ ꯔꯤꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯍꯪꯂꯛꯏ ꯔꯥꯅꯤꯗ, "ꯅꯪ ꯀꯔꯤ ꯄꯥꯝꯃꯤ? ꯄꯨꯝꯅꯃꯛ ꯇꯧꯔꯒꯦ, ꯑꯅꯤꯡꯕ ꯍꯥꯏꯔꯛꯎ"꯫ ꯔꯥꯅꯤ ꯔꯤꯁꯤꯕꯨ ꯁꯥꯎꯗꯅꯕ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯖꯔꯝꯃꯤ꯫ ꯔꯤꯁꯤꯅ ꯔꯥꯅꯤꯕꯨ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯥꯅꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯕ ꯉꯝꯗꯦ꯫ ꯔꯥꯅꯤꯅ "ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯨ" ꯍꯥꯏꯗꯨꯅ ꯑꯅꯝ ꯀꯟꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯁꯤꯟꯗꯨꯅ
ꯍꯥꯟꯅ ꯁꯨꯡꯇꯧ ꯇꯧꯗꯕ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝꯁꯤꯡ ꯆꯥꯛ ꯊꯣꯡꯕ ꯆꯥ ꯄꯤꯊꯛꯄ ꯃꯇꯝ ꯆꯥꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯔꯤꯁꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯗꯦꯜꯂꯤ ꯁꯍꯔꯗ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯈꯤꯕ ꯃꯇꯝꯅꯤ꯫ ꯔꯤꯁꯤ ꯑꯀꯥꯁꯄꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯤ꯫ ꯑꯀꯥꯁ ꯃꯁꯥ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ, ꯇꯞ ꯇꯥꯕ ꯃꯈꯩ ꯔꯤꯁꯤꯕꯨ ꯐꯨꯔꯛꯂꯤ꯫ ꯑꯩ ꯑꯗꯨꯒꯨꯝꯕ ꯃꯤꯔꯥ ꯍꯥꯏꯕ ꯃꯇꯥꯒꯨꯝ꯫ ꯔꯤꯁꯤ ꯎꯄꯥꯏ ꯂꯩꯇꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯔꯤꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯅꯤꯗ ꯇꯥꯏꯅꯕ ꯍꯧꯏ꯫ ꯔꯥꯅꯤꯅ ꯆꯥ ꯂꯣꯟꯅꯅꯕ ꯒ꯭ꯌꯥꯁꯀꯤ ꯂꯥꯏꯇꯔ ꯄꯥꯏꯗꯨꯅ ꯒ꯭ꯌꯥꯁꯀꯤ ꯂꯩꯔꯪꯗ ꯂꯥꯏꯇꯔ ꯑꯗꯨ ꯀꯥꯞꯄꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯄꯣꯈꯥꯏꯔꯛꯂꯤ꯫ ꯔꯥꯅꯤ ꯆꯥꯛꯈꯨꯝ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯄꯥꯏꯊꯣꯛꯂꯒ ꯇꯥꯏ꯫ ꯊꯪꯅꯕ ꯀꯥ ꯑꯗꯨꯗꯒꯤ ꯔꯤꯁꯤ ꯃꯣꯃꯣꯟ ꯅꯣꯛꯇꯅ ꯌꯦꯡꯂꯤ꯫ ꯔꯥꯅꯤ ꯊꯣꯏꯗꯣꯛꯅ ꯀꯟꯅꯗꯤ ꯁꯣꯛꯍꯧꯗꯦ꯫ ꯔꯥꯅꯤ ꯔꯤꯁꯤꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯁꯤꯟꯕ ꯊꯧꯔꯥꯡꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯥꯅꯤ ꯏꯁꯤꯡ ꯕꯥꯜꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯁ꯭ꯇꯦꯌꯔꯗ ꯀꯨꯝꯊꯔꯛꯏ꯫ ꯁ꯭ꯇꯦꯌꯔ ꯑꯗꯨꯗꯒꯤ ꯔꯥꯅꯤ ꯊꯔꯣ ꯑꯣꯟꯊꯔꯛꯏ꯫ ꯔꯥꯅꯤ ꯂꯩꯃꯥꯏꯗ ꯃꯀꯣꯛ ꯌꯩꯁꯟꯗꯨꯅ ꯇꯥꯏ꯫ ꯔꯤꯁꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯨꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯔꯥꯅꯤꯗ ꯌꯦꯡꯂꯝꯃꯤ꯫ ꯔꯥꯅꯤꯁꯨ ꯔꯤꯁꯤꯅ ꯇꯧꯔꯝꯒꯅꯤ ꯈꯜꯂꯝꯃꯤ, ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯊꯥ ꯑꯃ, ꯑꯅꯤ, ꯑꯍꯨꯝ ꯍꯦꯟꯅ ꯃꯇꯝ ꯁꯥꯡꯅ ꯔꯥꯅꯤꯕꯨ ꯔꯤꯁꯤꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯔꯤꯁꯤꯅ ꯔꯥꯅꯤꯗ ꯑꯣꯠꯂꯤꯕꯗꯨ ꯈꯪꯂꯗꯨꯅ ꯔꯤꯁꯤꯒꯤꯗꯃꯛ ꯋꯥꯖꯕ, ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯈꯤ ꯔꯥꯅꯤꯁꯨ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯔꯤꯁꯤ ꯑꯃꯗꯤ ꯔꯤꯁꯤꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯌꯨꯝ ꯃꯊꯛꯇ ꯌꯨ ꯊꯛꯃꯤꯟꯅꯩ꯫ ꯄꯦꯟꯗꯕ ꯔꯥꯅꯤꯒꯤ ꯑꯃꯣꯠꯄꯁꯤꯡ, ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯊꯃꯣꯏ ꯀꯥꯏꯅ ꯂꯤꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ꯫ ꯌꯨ ꯀꯟꯅ ꯉꯥꯎꯔꯤꯉꯩ ꯔꯥꯅꯤꯅ ꯔꯤꯁꯤꯕꯨ ꯆꯥꯛ ꯂꯣꯏꯔꯦ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯔꯤꯁꯤꯅ "ꯂꯥꯛꯂꯦ ꯃꯌꯥꯝꯒꯤ ꯚꯥꯕꯤ ꯂꯥꯛꯂꯦ, ꯌꯦꯡꯉꯨ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ" ꯀꯔꯦꯝꯅꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨ ꯇꯥꯕ ꯉꯝꯗꯗꯨꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯔꯤꯁꯤꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯨ ꯃꯗꯨꯗ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯔꯦꯀꯣꯔꯗ ꯇꯧꯁꯜꯂꯤ ꯁ꯭ꯇꯦꯠꯃꯦꯟꯁꯤꯡ ꯑꯗꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯥꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯂꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯂꯥꯞꯅ ꯂꯥꯎꯔꯛꯏ, "ꯅꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯄ ꯉꯝꯕ, ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯃꯆꯦꯠ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯕꯤ, ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪꯕꯨꯗꯤ ꯑꯣꯐꯤꯁꯥꯔ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯂꯦꯝꯅ ꯊꯥꯔꯣꯏ" ꯍꯥꯏꯔꯛꯈꯤ꯫ ꯔꯥꯅꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯗꯨꯅ "ꯑꯩ ꯃꯤ ꯍꯥꯠꯄ ꯅꯠꯇꯦ. ꯑꯩ ꯏꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯗꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ. ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯈꯤꯕꯒꯤ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯂꯤꯕꯗꯣ ꯑꯩ ꯋꯥꯔꯤ ꯃꯈꯥ ꯂꯤꯒꯦ, ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯨ ꯏꯕꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯔꯥꯅꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯣꯡꯃ ꯌꯨꯝꯊꯛꯇ ꯔꯤꯁꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯌꯨ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕꯤꯅꯕ ꯑꯩ ꯀꯧꯕ ꯆꯪꯂꯨꯏ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯃꯌꯥꯝꯒꯤ ꯚꯥꯕꯤ ꯍꯥꯏꯅ ꯀꯧꯔꯛꯂꯤ, ꯀꯔꯦꯝꯅꯔꯛꯏ, ꯂꯛꯅꯔꯛꯏ꯫ ꯔꯤꯁꯤꯒꯤ ꯃꯩꯆꯥꯛ ꯑꯗꯨꯅ ꯃꯤ ꯍꯥꯠꯄ ꯐꯥꯎ ꯉꯝꯒꯅꯤ ꯑꯩ ꯈꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯔꯤꯁꯤꯅ ꯑꯣꯠ-ꯅꯩꯕ ꯄꯨꯝꯅꯃꯛ ꯈꯥꯡꯂꯤꯕꯅꯤ, ꯏꯔꯥꯜ ꯑꯃ ꯂꯩꯔꯨꯕꯅꯤꯅ꯫ ꯑꯩ ꯆꯪꯂꯛꯄꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨ ꯃꯈꯥꯗ ꯀꯨꯝꯊꯈꯤ꯫ ꯑꯩ ꯔꯤꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯪꯂꯝꯃꯤ, "ꯔꯤꯁꯤ, ꯑꯩ ꯗꯣꯂꯥꯟ ꯑꯁꯤꯗꯒꯤ ꯆꯣꯡꯊꯗꯨꯅ ꯁꯨꯁꯥꯏꯗ ꯇꯧꯈ꯭ꯔꯒꯦ"꯫ ꯔꯤꯁꯤ ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯃꯍꯥꯛꯅ ꯊꯛꯂꯤꯕ ꯆꯨꯔꯨꯞ ꯑꯗꯣ ꯐꯠ ꯂꯪꯊꯣꯛꯇꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯩꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯔꯗꯨꯅ ꯑꯩꯕꯨ ꯗꯣꯂꯥꯟ ꯑꯗꯨꯗꯒꯤ ꯏꯜꯂꯛꯏ꯫ ꯑꯩ ꯗꯣꯂꯥꯟ ꯑꯗꯨꯗꯒꯤ ꯇꯥꯕꯗꯧꯅ ꯃꯤꯍꯨꯟ ꯌꯥꯎꯔꯝꯗꯦ꯫ ꯔꯤꯁꯤ ꯑꯩꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯑꯩꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯛꯏ꯫ ꯑꯩꯕꯨ ꯃꯨꯟꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯌꯦꯡꯏ꯫ ꯑꯩꯅ ꯔꯤꯁꯤꯗ "ꯄꯨꯝꯅꯃꯛ ꯁꯣꯏꯈ꯭ꯔꯦ, ꯑꯃꯨꯛ ꯇꯧꯖꯔꯔꯣꯏ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯃꯠꯇ ꯌꯦꯠꯂꯣꯏ, ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯍꯟꯕꯤꯌꯨ, ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ", ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯖꯩ꯫ "ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯔꯤꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯑꯗꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯗꯕ ꯅꯨꯡꯁꯤꯕ, ꯏꯃꯨꯡ ꯑꯗꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃꯠꯇ ꯀꯥꯏꯗꯅ ꯍꯥꯟꯅꯒꯨꯝ ꯔꯤꯁꯤ ꯑꯃꯗꯤ ꯑꯩ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤ꯫ ꯑꯀꯥꯁ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤ ꯑꯃꯈꯛꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯃꯗ ꯑꯩ ꯕꯖꯥꯔꯗ ꯆꯥꯛꯈꯨꯝꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯂꯩꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯔꯤꯁꯤꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤ꯫ ꯑꯀꯥꯁ ꯑꯩꯈꯣꯏꯗ ꯆꯪꯂꯛꯏ꯫ "ꯃꯗꯨꯗ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯃꯐꯝ ꯑꯁꯤꯗ" ꯍꯥꯏꯅ ꯑꯩꯅ ꯁꯥꯎꯏ꯫ ꯔꯤꯁꯤ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯔꯤꯁꯤꯅ ꯑꯩꯉꯣꯟꯗ "ꯕꯖꯥꯔ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯆꯠꯂꯨꯔꯣ" ꯍꯥꯏꯗꯨꯅ ꯑꯩ ꯕꯖꯥꯔ ꯇꯝꯅ ꯊꯣꯛꯂꯛꯏ꯫ ꯑꯀꯥꯁ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯔꯤꯁꯤ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯒ ꯂꯩꯍꯧꯏ꯫ ꯑꯀꯥꯁ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯗꯦ꯫ ꯑꯩꯅ ꯕꯖꯥꯔꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯍꯧꯔꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯒ꯭ꯌꯥꯁ ꯄꯣꯈꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯔꯤꯁꯤ ꯃꯩꯅ ꯄꯨꯡꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫
amadi Akash ki pau amata takide. Statement adu lawba loiraba tung police sing aduna Akash pu thiba humba numit kayani thar kayani tawrami. Adubu Akash thiba phangkide. Court ta puthokuna YL bisar tawbani. Adubu Rani na Rishi hatle haibigi praman amata phangdabanina. Police officer aduna Rani bu akpajarak pingleba sungamkide. Case adubu loishanki. Rani su mapam lamdamda hankre. Tha taruki matungda police officer aduga mahaki nupiga shopping chatli. Kaithel da sum lakpada lairik yonfam amada novel yamna yolamki. Maduda Rani bu investigation tawbada toina palamba Dinesh Pandit ki crime ki wari novel adu thengnai. Police aduda laiduna lai. Mayum hek jawbaga novel adu paba horami. Novel adu paba loibaga police officer aduna mahaki ka aduda hauna nolai. Mahaki nupi aduna kaidauragi numidang sida kanna hauna noklibado hanglai. Police officer aduna nokna atopa mi amagi maina sakpa haksangbu mahaki nupagi ni haijilaga case loishinkre. Ai haujikta khanglakle aikhoibu Rani amadi Rishigi matai manauna apang masire haireklami aduga makhata na noklamki. Tasengbadi Dinesh Pandit ki novel adugi mateng na tawkiba thawrang ngaktani. Nomaijing numit aduda Akash sanglaknami. Maduda Rani amadi Akash mari thamkiba haukraba adugi video clipping ado tuminna lawramkibani. Video adubu Rani amadi Rishi da ut aduna mayamda viral chalhangani dhamka tawrami. Maduda sauningbadagi Akash amadi Rishi khatnarami. Tunglomdagi Rani na Akash ta mahaki nupa adubu kanjanaba yotna thomlakhi. Maduda panpham chadana panduna Akash laikidabani. Rani na police ta haidoknaba haijaki adubu Rishi na yakhide. Dinesh Pandit ki lairik novel aduda yauriba adugumna Akash ki asiba haksang adu kerosene haijali amadi Akash ki oithangba khudang matek adu thangna kakthali. Gas pokhaina naba plan mathang tawrami. Loirakpada Rishi ki khudang da thaba tetu yekpa Rani haina thaba oigi khudang adu kakthali. Khud matek adu Akash ki asiba haksang adu ki nakal da thamjali. Rishi makut matek adu kakpada chatpa faw wana chali. Rishi atopa mafam amada chatnanaba mathang plan yatlami. Plan punamak loibaga Rani bazar da pot leiba lakhibani. Rani na yum yorakpada makhoi gi sakhum adu pokhai khibani. Maina tumna saklaba sak phawba khangdarba haksang adu Akash kini. Rishi atopa state amada case adu loidri phawba lotkhibani. Case adu loibaga Rani mapam lamdamda satkre haribadu mapam lamdamda nati. Mahaki nupa Rishi gi khongul liba satlibani. Asumna loishinki kana amatta khangdana case adu. Wari asi karam tawbibage wari asibu nungaibirabadi subscribe comment like amadi share tawbiramu mathangda nungai ba wari kaya ama puduna laksage ngasigidi sida loishanjaragi. Thank you.